Image Paodam Meng Tabiri Kwai Manipuri Naorem Han Mamakta Taram no Okchari Loinana Kurumjari Masiki Maru Pauda. Manipur Police ki Additional Director General of Police Arvind Kumar Masagi Service Pistol na Mathanta Kapsin Badagi Laikana Craig. Jiribam District ki Containment Area Singda COVID-19 Laina Layong Sing Yaubra Haibagi Survey Satakre. Loinana India da COVID-19 case tagi fagalaki bagi masing lakh taruk lising yangkai humdoi chatret yangkai mathoi yokre. Mapung eba paung pijari. Manipur Police ki Additional Director General of Police ADGP Law and Order Arvind Kumar ngasi nungtil pung ama khara helakpada masagi service pistol na mathanta kapsin badagi soktuna Rajmeti City da aruba pibam da laikana kre. Thodo asi mahaki office ta thokibane. Thodo asi ki pau hek phangbaga Manipur Police ki makok thongba singna mafam aduda laktuna yengsenbaga loinana Rajmeti City da pukhatuna layengli. Mahakari Marangi the Maktamasa Matomta season bagi Honaribano Haiba Kangmangamdre, Manipur ki Chief Secretary Dr. Suresh Babuna Rajmeti City the Laktuna Yangshin Cray, Maduda Chief Secretary na Tawadu Karamna Tokibano Haiba du Yangsili, Maki Pibam Patrabadi Mapanda Puduna Layangani Haidi, Tungda Manipur ki DGP LM Kautesu Laktuna ADGP ki Pibam Yangsilaki. Mafamatuda Paumi Singna Hangba Wahangi Pakumda DGP na Hai Haujik ADGP Arvind Kumar ki phibam stable oire mahaki hakchang ki phibam fagatna nanaba laukhot payaba thabak sing laukhotkani Dr. Singh nasu AGDP bu kumna amadi checkinna laying bagi thabak sathari haina phongdolakhi. At the moment he's stable. Yeah, doctors are trying their best, and his condition is right now stable. I'm not very sure of that, but whatever measures, medical measures that are required to be taken to stabilize his conditions have been taken, and doctors have made great efforts, and we are grateful to the management for stabilizing our colleague. That also is under examination consideration. It will be dependent upon the advice to be given by the medical team. CAF and PD Minister Karam Shyamna Haikre Manipur ki Rajniti ki Hawa Nungsit kaya ase yenglaga aigi kendra sigi Hawa Nungsit fagatnaba itihas ka sagonariba lila kong paringbu miyamgi pothapam semgatpada miyam punamakna lakpiduna upanbi chara amatang thabiyo wafam asing ase ayuk meter chanipal romsangba hairangoi chongdagi MU fauduna cheliba kong paring asida u chara thabagi thoramda minister na phongdokhibane. Minister na makha taraduna COVID-19 ki tamthiraba laichana malemda Kamthengna waraba matamasida miyoibana mahosa lairembibu ikai khumnafam thoi miyamgi pothapam oina semgatkadoriba lilakhongda yamna fazadaba mafam oirami ayangna protector JCP ahum thajinduna fit nipal luna tokthokuna semjinba hore mafam aduda hal lamanamadi Naharol Singhi Gym Park amasu sagatkani Fazaba Mahosagi Ingtapa Mapamama Oina Miamna Mateng Pangbiu Uthaba se Langthabal Kendrogi Ahalamanamadi Miamgi Katoklaba Naharol Kiana Saru Yakibagi Damakta Minister na Thagatpa Fundoki Masi Thakiba Uchara Singdi Bokol Kabro Chara Singh Hari COVID-19 Laichat Sandoropaga Mari Lena ngasi July Tara Nepal gi nungtil pung ani taba fawda leikiba quarantine center summary report ki matungina district asida leiriba quarantine center singda apunba inmate lisingani chahum kungani thoi leirambagi manungda inmate lisingani chani humfudi quarantine loiduna amadi COVID-19 negative oibadagi discharge tokre hauji mioi humfugani thoi quarantine tawduna leiri aduga district asigi oina apunba mioi Chamasumna Mapal COVID-19 confirmed case oibagi manungda mioi humfuga mapal laying bada fakre mioi nifuna active case ta leiri aduga containment zone na mafam amani active case ta leiri ba singi manungda mioi kundi covid care center kakchingda layingli
Bisnupur district ki Moirang college ki main block ta leiba thinungai mamang lekai dagi COVID-19 positive oibadagi geographical area da Manipur epidemic disease COVID-19 regulation 2020 ki makhada containment measure laukhanaba Bisnupur DC na order ama thokibaga loinana mi changba thokpa athingba thamkhre athingba thamkiba mafam singdi main block Moirang college Moirang multi-purpose hall Purkhambam Jijamani amadi akoibada leiba farm singni atopa DC na thokpa hukum amana Chingu Thangjing Guest House Quarantine Center da miyoi ani test tawbada positive oibadagi geographical area sing Chingu Thangjing Guest House Moirang Henam Tikengi Thangnana leiba Handloom Handicraft Center Moirang Laisangbam Samananda amasung Thangnana leiba public playground su containment measure laukhanaba order thokibaga loinana mafam sing asida mi changba thokpa athingba thamkhre hairi amana Thawal DC na thokpa order amana miyoi Nepal Test tawbada positive oibadagi Moijing Gram Panchayat ki ward number 1 dagi na 16 fawba containment measure laukhanaba mi changba thokpa athingba thamkhre order asida atopa Lilong Haurebi College Boys Hostel gi ahanba floor gi hostel su athingba leire hari Angalwadi worker amadi asa worker sing yauna COVID-19 bu maithiba pinabagi namakta lengangna lokholakpagi check-in thorang ama oina Juribam district ki mafam kaya containment area lauthokraba mafam sing maruoina yumda changduna COVID laina layong sing yaubra haibagi surveillance survey kanna chathari Juribam Municipal Council gi area singda Angalwadi worker sing leiba mafam oiragana makoina survey tawri aduga karigumbada leitaba oiragana Asa Singna Tauri Haina Juribam gi Chief Medical Officer CMO Dr. E. Okendra Singha Warisana Bada Fundoraki Surveillance Survey Sigi Matang Angalwadi worker Oiriba L. Guna Manjurina Fundorpada Medical Department na Thabirakpagi Matungina Department na Piba Criteria Haibadi Numitara Mangani gi Manungda Manipur gi Mapaldagi Lakpa Mi Yaubra Natragana Kanagumba Leina Asina Sikiba Yaubra Leina Asina Naraba Mioy Singha Karigumbada Chamin Thakminaba Yaukiba Lebra Karigumbada Leina Asigi Chingnaba Lerabadi Medical Department da Pau Pinabagitamakta Thaurang Tauduna Lei Hainasu Guna Manjurina Fundoraki COVID-19 pandemic ki chaitheng marakta mahai masing tambagi khudong chaba phangdraba mahiroi singgi tamsinba khangjinbagi experience henganabagi pandamda Tamenglong JDO gi makhada leiba school singda TV set sing yanthokre TV set sing yanthokpagi thoramaduda Armstrong Pamai IAS DC Tamenglong na haikibada COVID-19 pandemic asina maram moiraga khwaidagi henna sokpa section asi mahiroi singni amadi Education asi yamna darkar oibana district administration amasong zonal education office Tamenglong na thengnariba problem sing asi laksinanaba mission asi paikhatpani haiki Happy Bila Primary School Gaidelong Upper Primary School Tamenglong Block Tingoria Primary School aduga Taningjam Primary School Thoklang Khulen Primary School Aben PS Tausem High School KGBP New Mandep Tausem Block Makui High School amasung Langlen High School Tamai Block punna school tarada TV set sing adu yenthoki DC Tamenglong gi conference hall da pangthokiba TV set sing yenthokpagi thoramaduda school singi headmaster singda DC na TV set sing adu yenthoki thoramaduda district program manager Satyajit Ilangbam Samagra Shiksha Tamenglong amasung JDO Tamenglong gi staff sing su saryaki High Court of Manipur na lauba Manipur Judicial Service Grade 3 Recruitment Examination 2019 gi result ngasi lauthokre High Court of Manipur gi Registrar General A Guneswar Samanda khujek tawduna thokpa notification amagi matungina Manipur Judicial Service Grade 3 gi damakta unreserved category da mioi mari OBC M gi da mioi ama amasung scheduled tribe gi da category da mioi ahum khangatle hairi Unreserved category da mioi mari khanbagi manungda kakching makha lekaidagi Khetremem Maheta Devi apokwa KSS Aber amasung Salam Ningol Khetremeyum Ongbi Ibetombi su yarakle Khetremeyum Maheta na Manipur Judicial Service Grade 3 da mai palakpada yarakpada kakchingi tongan ba lukya na Khetremeyum Maheta bu thagatpa phongdorakli aduga Maheta gi apokwa KSS Aber Kakching Municipal Council da Executive Officer oina matam sangna thabak toramlaga pothakre apokpi mama Ibetombina Padmaratna English School da Kakching da oja oiduna thabak toramlaba tungda school asige principal in charge oina thaupuramlaga thabaktagi pothakibani ngasi
Pungkak chauraba tokege ko ama Kakching range ki staff singna mahusa ki punsida maning tamna hingjaru nabagi damakta reserve forest ki jaga amada thadokre aduga hairiba tokege ko ase numit kharani gi mamangda Kakching laita ko lekai degi Khetremeyum Chorajit kauba mioy amana mahaki Sengmai Turel ga tainana saba sangoida ayu amadi numidang wai matamda hauna khongbadagi angang sing kinare amadi mi atopana soidana Pabi Kragani Haiduna Foresta Pau Pirakpadagi Lokalubani Ngasi Tokege ko Thadokpaga Mari Leinana and Munal Meitei Range of Forest Officer na Haikibada Tokege ko Haidiba Jiba Se Miyamna Laina Amadi Hidak Kanaraba Amadi Aruba AIDS Hepatitis na Chingba Kaya Fahanba Ngamba Jibani Haiduna Lona Black Marketing Kanna Taunaba Jibani Adubo Haidiba Singasi Aranba Scientific Yaudaba Praman Laitaba Wafamni aduga Tokege ko di yamna ingtapa amadi yengbada fajaba jibani Tokege ko ase India gi Wildlife Protection Act 1972 gi matung ina Schedule 4 gi manung chanba atangba reptile amani masibu faba natragana hatpada chahi ahum gi jail natragana lising kunga manga gi fine natraga animak tawbasu yai ngasi case hay Georgina Foresta sinaragli basi gumlaba mipung khudimangna Yumlakta sa uchek linna chingba changlakpada makhoibu kanbiyu amadi manak nakpa forest department singda pau pibiyu lo fana leiduna su prajagi mateng yaudana forest department khaktana sa uchek singbu kanba oithokloi maramasina tungi mirol gi damakta aikhoi punna honaduna sa uchek singbu kanminasi haina en munalna appeal tauki COVID-19 laichat sandorokpaga thingnana naba lockdown chathakibana maramoiraga longmi singna urea har fangnada bagi awaba mayongnariba kaya adu yenglaga kadajit Youth Welfare Associated Club KYWAC wawgai kadajit na konba mafam singda leiba longmi singda Lengangna lepa ahongma mamalda phangankre club asigi general secretary M Chawbana phongdorokpada longmi singna hoje urea har ase yamnamak mathau taraba matamama oirabani matamasida longmi singna har phangnadaba chatok sasin tawbada khudong chadaba kaya ama mayongna duna leiba adu ujaraga club asigi thomi singna chen chongduna harasi lautharuraga yenbani harasi lengangna lepa mamal adumaktada yenana bahonabada haradu puthokpusingi achangba paisa aduna club asigi manungda leiriba maibam kondumba hairiba pukchel chawraba mioyesina puthokpani ngasi yeliba harasida longmi kya amasu phangdaba yauri makoising asigi damakta khanbiraga mari leinaba agriculture loisangi official singna sinbiyo hainasu pungning chingsalakli Thangmiban Kendrogi MLA KH Joy Kishan Haikre Baby Sanagi Misi Asi CBI na Tigaliba Sida Sengba Putokani Thajai Karigumba Achumba Putoktrabadi Miyangi Powerful Oiba Sakti na Putokani Wafamasi Mamang Chahi July Taraga Nepal the Standard Robert Higher Secondary School Kanchipurda Class 8 Tamlibe Thangmiban Maisnam Lekaidegi Ningthauzam Baby Sanana School da Thauriyanduna Sikiba Chahiyama Farak Pagingasi Thangmiban DM College Gate Maya the Leba Pukri Mapal the Leba Baby Sanagi Ningsing Kubamda Joy Kisana Fondo Kibane Joy Kisana Makataraduna Senjau Paiba Sakti Leba Kayana Misi Asiki Matang the Chena Sing Kankatnaba Hotney Haiba Se Matamaduda Udkiba Taudo Duna Kudamne Miamgi Akanba Kolauna Taudogasi CBI da Sinakibane Taudosi Matang da CBI CSO Sing Karagi Marakta Mahik Chankiba Laibak Chibani Tungi Kalaga Apaba Tabak Torokani Thajay Aduga CBI Nasu Masida Political Itil Changdana Achumba Adu Atuba Matamda Putopi Haiki JC Convener Gyanesorna Fongdorokibada Hayeng Mahaki Ahanba Kumongi Firoi Numini Matungdagidi Tha Khudingi Thauram Pangtholaroi Haiki Ngasi Manipuri Youth Front of Assam MYFA na leptana changselakpa khongjangi manungchana Manipuri lonbu Assam Sarkar gi Associate Official Language ohennabagi haibagi campaign oina ngasi so Kachhar Lakhipur Subdivision Karmaranga Khunge Gosai gi mandopta mifamama pangthokre mifamaduda Maifagi President Seram Herajit Ampal gi Vice President Ima Sanathoi Ima Thabalai Devi Memcha Singna Daista President Member Singoina Phamki Manipuri loan gi matangda TH Brojen CH Manikumar na chingba mioy kaya na wangangki mifam loiraba matungda MYFA na Joypur Raja Bazar branch sama susemki President oina Thangjam Brojen Singha BP CH Manikumar Singha General Secretary da Naorem Surendra Singha Finance Secretary S Pradeep Kumar Singha Information and Publicity CH Rajesh Singha loinana punna mioy taramathoi na saba committee ama semki nauna khallaba President Thangjam Brojen na haiki
माइफाना चंगसलकलिबा इमालोनबो असम सरकार गे एसोसिएट लोन ओइगदबनी हाइबगी खोंजंग असिदा माइफा ब्रांच असना अंगंबा थाकी सरुक याजगनी हाइकी ngasi मिफम अदुदा सरुक याखिबसिंगना इमालोन गिदमक्ता पोस्टर पाइदुना कैंपेन चथकी लायंस क्लब ऑफ वांगजिंग की चाही गे पांगचोकपा मिफम अमदि लाकदब चाही इंग्लिसंगनी कुन कुनमाथोय गे अनोबा बोर्ड ऑफ डायरेक्टर्स BODA सिंग खनबगी थौरम अमंगसे IRA Institute of Rural Education Group of Institutions वांगजिंग गे कॉन्फ्रेंस हॉल द पांगचोकरे अमदि नुमिदासिगा मरी लेनना वांगबल द लेबा IRDO All Age Home द चतुना चाना थंगनब पोलम सिंग चेंग हवाई अता इसिंग अमदि सैनिटाइजर न चिंगबा पोलम सिंगसु मतेंग पांगख्रे Thoramadudha Lions Club International District 322D की Vice District Governor to Lion PMJF Dr. W. Gopi Mohana Athoiba Mitung Amadi Installation Officer OK Lions Club of Wangjing की President Lion N. Rajiv Kumar Amasung John Chairperson Lion KH Memcha Devina Thoromapu Amasung Ikai Kumnaba Mitung Sing Oina Sarukyake Thoramadudha Lion P. Kellen Singbo President Lion L. Roman Singbo Secretary Oina Kankibaga Loinana Anauba Board of Director Member Kunga Marisu English Ngani Kun Kunmathoi gi Thau Punaba Khankre Thorongi Sarwama Oina Hanagi Secretary na Haukiba Chahi English Ngani Taraga Mapal Kungi Administrative Amadi Service Activities Singi Report Sing Pathoktuna Khanganki Amadi Anauba Board of Director Member Singda Kudol Sing Su Tamki Ngasi Nauna Khalaba Board of Director Singna Thamoi Singna Amaga Kusamna na Chatuna Mioiba Samas ki Mating Pangba Haina Lions Club ki Pandam Mai Pakhansi Haina Athoiba Mitungi Warol Piraduna District 322D gi Vice District Governor Dr. W. Gopi Mohana Phongdoki Ngasigi Thoramadu the Lions Club of Wangjing gi member Sing Amadi Lions Club of Thawal gi President Marjit Amadi member Sing Su Saryaki India da coronavirus naramba mioi lakh taruk lising yankai humdoi amadi chatret yankai mathoi phakre haina Health and Family Welfare Ministry na haikre haukiba pung kunmari da mioi lising taraga tare chamapal Maudraga Mari Farakre Ladakh Delhi Haryana Rajasthan amasung Uttarakhand da anaba phagalakpagi chang chada humudraga humdoi oike atopa state amasung Union Territory taraga mapal dana coronavirus tagi naba farakibagi chang adu lebak asigi chang oiriba chada humfuga humdoi dasmik mapal ahumdagi hena phakki amaduda active case masing chada humfuga taruk hena leiriba state singna Maharashtra Tamil Nadu Karnataka Andhra Pradesh amasung Delhi ni maragasida Indian Council of Medical Research ICMR na Haikibada Haukiba Pung Kunmariki Manungda Mioi Lak Ahum Lising Humfugani Toiga Kunga Mari Coronavirus ki test tauki Uttar Pradesh amasung Uttarakhand da Chayol gi loisalakpada pung yankai manga gi ating batham kre senior police amasung administrative officer singda Uttar Pradesh Chief Minister Yogi Adityanath na haike ama oirabasu state adu da coronavirus sandokpa thingadabane mahana makhata na haikibada premier institution sing SGPGI KGMU amasung Ram Manohar Lohia institution singi director sing amade Dr. Singh na saba team amani hairiba team masina coronavirus sandokpa thingnaba honabada mateng pangane angarang numidang dagi hauraduna July kungi ayuk pung manga faubada pung yankai manga gi athingba adu komthokani urban amasung rural area da leiriba office punamak lalol itika mafam punamakta athingba se thamle adumoinamak emergency servicing di athingba leite Uttar Pradesh district punamakta mikup nahum singna leinaba mari leinaba officer singda CM Adityanath na khangankre Uttarakhand da su state government na state adugi district mari da complete lockdown taunaba warep laukre adumoinamak emergency servicing di athingba ase chatnaroi district sing adude Dehradun Haridwar Udham Singh Nagar amasung Nainital ni dairy hotel amasung medical store singi damakta di thong hangba yagani hairi masigi matangda chief secretary Utpal Kumar Singh na circular ama thokre hairi aroibada maroiba pau amuhanna pijari Manipur Police ki Additional Director General of Police Arvind Kumar Masagi Service Pistol na mathanta kapsin badagi laikanakre Jiribam District ki Containment Area singda COVID-19 laina layong sing yaubra haibagi survey chathakre Loinana India da COVID-19 case tagi fagalaki bagi masing lakh taruk lising yankai humdoi chatret yankai mathoi yokre Masigi damakta image Paodam loisinjari miyambu muhanna khurumjari